ताइबंग मिओइबा कौबा अखोई फुरुप अमा लैबा अमा लाइनिंग अमा लैबसी अखोई मिओइबगी इकोक्ता थोंकलगा लैबा इनमदा पोरगा लैबा इथानुंगदा कोलगा लैबा यामना मांगबा यादबा मांगहनबसु यादबा मांगहननिंगबसु लैतबा यामना मरुओइबा अखोई लमदमगी अखोई मिओइबना इनासिबो मांगहनबसु यादे मांगदनबसु होनजबा मैथे अखोई इनाल अमा मांगखिबा लाइनिंग अमा मांगखिबदा अखोई फुरुपसु मांगखिगनी अखोई लैपाकसु मांगखिगनी अखोई मालेम सिदा मरु फंगना मुत्खिबा याय लाइनिंग इनाटना लैरिबा मखै अखोई हिंगनी अखोई लैबाक हिंगनी मिओइबा मयामने हिंगनरबदुई मनुंगदुदा अखोइसु सरुक याबा ngamgani अखोई लाइनिंग इनासिना मांगखिबदा हिंगिबा मयाम सिंग अदुना हिंगौरगा मैते अखोई मुत्खिनी मैते अखोई मुत्तनबगिदमक अखोई सनबि लाइनिंग इनासे मैते अखोइना मतम लेबखिबिकता ngak siansi अखोइना मतम लेबकता चलिबा मफम खुदिमकता अखोई लाइनिंग इनाट पुसी लैरिबा मफम खुदिमकता अखोई लाइनिंग इनाट लोइनसी हाइदना अयंगसी तोम टीवी बु यंगबिरिबा इथक थोंगबदा लाइगी मसक ओइरबदा पंथौक सकपसे पलेम सकपिसें इसा निंगोल पिबा इसा एमौ इशु इसा पुनमक अखोई लाइनिंग इनासे अखोई पुनमना कन्मिनसे अखोई पुनमना योखतमिनसे अहानबा मक्तदा पंथौ इपाबु इकोकनोना पुनेमजदुना ngasiगी wahang pahonggi silon asi haujanaba yathangni jari panthau nachagi wakhalonda inat mangdanabasi lining shaugatpa mathau tai haina khanjai panthau chatnabi bu shaugatpana lining masak phonglibani panthau lamta thana lakpasida panthau chatnabi gi matung ina maitei ekhoigi kari ahakpa silon laibibage takpiyo panthau lamta thasida maitei ekhoigi amusung लाइनिंग थौसना मही निंगिबा मैतै लोनगे खोंथोक लोनदा nganminariba मैतैगी फिजेट सेटमिनरिबा मैतैगी युम्बा लमनगी मनुंग चलिबा लाइनिंग थौलेमरे निंगजबा हिंगोन कोनबा लाइब निंगिबा अखोइगी नमतदि लमता था हाइबसी यामना मरुओइबा मरु ओइबसिदा लैबाक अमा मसक ताकपा फुरुप अमा मसक ताकपा लाइनिंग अमा मसक ताकपा अदुगा लोइनना अखोइगी लाइनिंग सिदगी मियाम पुनमकनसु अतोपनसु तमजनफम ओइबा लमता थासिदा लमता थागी थांगजसिदा मैते अखोइगी लमता थांगजा लयाम मरोई मनाव ताबगी खुंदिनबा लयाम सरोई खांबगी थौरम लई लमता थागी थासत मनुंगी लमता थांगजसे पंथौ अखोइगी लाइनिंग दा मिटोपना तमजना फम ओइबा हाइबसे नचा एहाकसु यामना पामजै पंथौ चटनबी ने बुद्धि हाई पंथौ अदुबु अखोइना दि मपुंग भाना खंगजरुदे पंथौ सरोई खांबा हाइबसे करिनो अमुक्तंग ताकपियो नचादा पंथौ सरोई खांबा हाइबसे अखोइगी लाई मयामगी लोइपोत तंबने लाई मयामदगी मनुंगसिदा यामना मरु हकना मुलौरिसिना लयाम मरोई मनाव ताबा लयाम पुनमकी सक्था तंबने सरोई खांबा हाइबसे याम नुंगाइजै पंथौ अदो लमता थागी सरोई खांबा हाइबा थौनी असे पंथौ कदाइदगी हौजरगा कदाइदा लोइसिनजगदबनो पंथौ लमता थागी सरोई खांबसे अखोइना युमदगी हौबबुदि लेकाय अमगी इमुंग मनुंगदगी हौबबुदि
lam koliba lai amasung ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧꯗꯒꯤ ꯍꯧꯍꯟꯅꯤꯡꯉꯤ ꯂꯝ ꯀꯣꯟꯕ ꯂꯥꯏꯗꯨꯒꯤ ꯃꯐꯝꯗꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯁꯔꯣꯏ ꯈꯥꯡꯕꯁꯤ ꯌꯥꯊꯪ ꯂꯧꯍꯟꯅꯤꯡꯉꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗꯒꯤ ꯍꯧꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯤ ꯄꯟꯊꯧ ꯂꯝ ꯀꯣꯟꯕ ꯂꯥꯏ ꯍꯥꯏꯕꯁꯤꯅ ꯀꯔꯤ ꯑꯣꯏꯕꯤꯕꯒꯦ ꯄꯟꯊꯧ ꯂꯝ ꯀꯣꯟꯕ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯝ ꯀꯣꯟꯕ ꯂꯥꯏ ꯂꯩꯇꯕ ꯍꯧꯅꯗꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯝ ꯀꯣꯟꯕ ꯂꯥꯏ ꯂꯩ ꯂꯝ ꯀꯣꯜꯂꯤꯕ ꯂꯥꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯊꯕꯛ ꯍꯧꯗꯣꯛꯄ ꯑꯃꯁꯨꯡ ꯂꯨꯈ꯭ꯔꯕ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀꯣꯟꯕ ꯂꯥꯏꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏꯗꯨ ꯀꯣꯜꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯝ ꯂꯩꯒꯅꯤꯗ ꯁꯔꯣꯏ ꯈꯥꯡꯕꯗ ꯌꯥꯎꯒꯗꯕ ꯃꯆꯥꯛꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯄꯟꯊꯧ ꯁꯔꯣꯏ ꯈꯥꯡꯕꯗ ꯌꯥꯎꯒꯗꯕ ꯃꯆꯥꯛꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯅꯕ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯗꯨꯝ ꯄꯟꯖꯔꯕꯗ ꯆꯦꯡ ꯑꯊꯦꯜꯂꯣꯏꯄꯣꯠ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯃꯁꯤꯃ ꯁꯣꯏꯔꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯕꯣꯛ ꯑꯐꯕ ꯌꯥꯎꯒꯅꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯥꯎꯒꯅꯤ ꯁꯦꯟꯖꯣꯏ ꯌꯥꯎꯒꯅꯤ ꯁꯥꯒꯤ ꯇꯤꯡꯈꯪ ꯌꯥꯎꯒꯅꯤ ꯂꯥꯡ ꯀꯣꯝ ꯌꯥꯎꯒꯅꯤ ꯁꯝꯕꯨꯛ ꯈꯣꯏꯕꯒꯤ ꯂꯥꯡ ꯀꯣꯟ ꯌꯥꯎꯒꯅꯤ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯌꯥꯎꯒꯅꯤ ꯁꯤꯡꯖꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯔꯨꯡ ꯌꯥꯎꯒꯅꯤ ꯊꯥꯡꯖꯧ ꯌꯥꯎꯅꯤ ꯍꯩꯖꯥꯡ ꯑꯃ ꯌꯥꯎꯅꯤ ꯊꯥꯡꯒꯣꯜ ꯑꯃ ꯌꯥꯎꯒꯅꯤ ꯐꯤꯁꯥ ꯇꯦꯝ ꯌꯥꯎꯒꯅꯤ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯏꯃꯨꯡꯗ ꯆꯥꯒꯗꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯨꯝ ꯑꯃꯒꯤ ꯑꯅꯧꯕ ꯍꯤꯡꯒꯣꯜꯗ ꯊꯥꯖꯕ ꯑꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯎꯊꯛꯇꯕꯨ ꯄꯥꯜꯂꯕꯁꯨ ꯃꯈꯥꯗꯕꯨ ꯍꯧꯔꯕꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄꯨꯝꯅꯃꯛꯇꯣ ꯀꯠꯄꯗ ꯌꯥꯗꯕ ꯂꯩꯇꯦ ꯄꯟꯊꯧ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯊꯧꯔꯝꯗ ꯄꯟꯊꯧ ꯑꯊꯨꯝ ꯑꯍꯥꯎ ꯀꯠꯄ ꯆꯦꯡ ꯑꯊꯦꯟꯄꯣꯠꯅꯆꯤꯡꯕ ꯀꯠꯄꯗꯤ ꯑꯗꯨꯝ ꯅꯆꯥꯅ ꯎꯖꯩ ꯇꯥꯖꯩ ꯄꯟꯊꯧ ꯑꯗꯨꯕꯨ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯁꯤꯂꯣꯟꯁꯤꯗ ꯏꯄꯥꯅ ꯇꯥꯛꯄꯤꯕꯗ ꯃꯌꯥ ꯊꯧꯕ ꯄꯣꯠ ꯌꯥꯎꯖꯩ ꯄꯟꯊꯧ ꯍꯥꯏꯕꯗꯤ ꯊꯥꯡ ꯄꯤꯁꯥꯇꯦꯟꯒꯨꯝꯕ ꯌꯥꯎꯖꯩ ꯄꯟꯊꯧ ꯃꯁꯤ ꯌꯥꯎꯔꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯕꯤꯕꯅꯣ ꯄꯟꯊꯧ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯁꯨꯝ ꯐꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯐꯩ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯩ ꯍꯥꯏꯕ ꯑꯃꯗꯤ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯋꯥꯍꯩ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏ ꯃꯌꯥꯝ ꯇꯥꯏꯅꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯊꯧꯒꯤ ꯃꯥꯏ ꯃꯊꯧꯗꯣ ꯄꯨꯅꯕ ꯊꯥꯡꯖꯧꯅ ꯉꯥꯛꯑꯕꯅꯤ ꯊꯥꯡꯒꯣꯜ ꯃꯌꯥ ꯆꯥꯅꯤꯄꯥꯟꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯑꯝꯃꯒꯦ ꯁꯥꯒꯤ ꯇꯤꯡꯈꯪꯁꯤꯅ ꯉꯁꯥꯏ ꯄꯟꯊꯤꯡꯉꯝꯃꯒꯦ ꯂꯥꯡꯀꯣꯝꯁꯤꯅ ꯈꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯒꯦ ꯑꯗꯨꯅ ꯂꯥꯏꯆꯨ ꯇꯤꯟꯆꯨꯗꯕ ꯑꯗꯨꯅ ꯁꯝꯄꯣꯛ ꯈꯣꯏꯕꯗ ꯌꯥꯎꯕ ꯂꯥꯡꯀꯣꯟꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯊꯩꯔꯝꯃꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏ ꯀꯥꯡꯂꯣꯟ ꯑꯃꯥꯏꯕꯤ ꯀꯥꯡꯂꯣꯟ ꯂꯥꯏꯔꯣꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯨꯠꯁꯨ ꯑꯃ ꯑꯣꯏꯅ ꯐꯤꯁꯥ ꯇꯦꯝꯁꯤꯅ ꯃꯉꯥꯛ ꯊꯣꯛꯅ ꯉꯥꯛꯊꯣꯛꯑꯝꯃꯒꯦ ꯃꯀꯟ ꯊꯣꯛꯅ ꯀꯜꯂꯝꯃꯒꯦ ꯍꯥꯏꯗꯅ ꯐꯤꯁꯥ ꯇꯦꯝ ꯍꯥꯏꯕꯒꯤ ꯃꯔꯝ ꯂꯩꯖꯩ ꯁꯤꯒꯨꯝꯕ ꯉꯥꯛꯊꯣꯛ ꯋꯥꯍꯩꯒꯨꯝ ꯂꯥꯏꯊꯧꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯩ ꯄꯟꯊꯧ ꯄꯟꯊꯧ ꯑꯗꯣ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯀꯔꯤ ꯀꯠꯀꯗꯕ ꯂꯩꯕꯤꯕꯒꯦ ꯄꯟꯊꯧ ꯑꯩꯈꯣꯏꯅ ꯂꯥꯏꯔꯣꯟ ꯃꯁꯛ ꯈꯪꯅ ꯁꯤꯟꯊꯥ ꯇꯧꯕꯗꯗꯤ ꯀꯩꯅꯣꯁꯨ ꯌꯥꯎꯒꯅꯤ ꯌꯦꯟꯗꯧ ꯃꯇꯥꯡ ꯇꯔꯦꯠꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯡꯀꯣꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄꯨꯒꯗꯣꯏꯕ ꯄꯣꯠꯂꯝꯁꯦ ꯑꯌꯥꯝꯕꯅ ꯊꯨꯝꯃꯣꯛꯀ ꯄꯣꯂꯥꯡꯒ ꯌꯥꯡꯀꯣꯛꯀ ꯃꯁꯤꯗ
ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯨꯒꯗꯕꯅꯤ ꯄꯟꯊꯧ ꯊꯧꯅꯤ ꯑꯁꯤꯗ ꯌꯥꯡꯀꯣꯛ ꯄꯣꯂꯥꯡꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯂꯣꯟ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯂꯩꯒꯗ꯭ꯔꯥ ꯄꯟꯊꯧ? ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯃꯄꯥꯟ ꯊꯣꯏꯗꯣꯛꯅ ꯇꯥꯡꯖꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯍꯧꯕ ꯋꯥꯅ ꯄꯌꯥ ꯁꯤꯔꯒ ꯊꯨꯝꯃꯣꯛ ꯄꯣꯂꯥꯡ ꯌꯥꯡꯀꯣꯛ ꯁꯥꯖꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯊꯨꯝꯃꯣꯛꯁꯨ ꯏꯅꯥꯠꯅꯤ ꯌꯥꯡꯀꯣꯛꯁꯨ ꯏꯅꯥꯠꯅꯤ ꯄꯣꯂꯥꯡꯁꯨ ꯏꯅꯥꯠꯅꯤ ꯀꯗꯥꯏꯗꯒꯤ ꯇꯝꯖꯔꯛꯏ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯤꯕ ꯏꯅꯥꯠꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯦ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯧ ꯇꯧꯖꯩ ꯃꯤꯉꯣꯟꯗꯒꯤ ꯃꯄꯥꯟ ꯇꯥꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕ ꯁꯤꯖꯤꯟꯅꯖꯕꯒꯤ ꯋꯥꯔꯤꯅꯤ ꯄꯟꯊꯧ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯁꯤꯂꯣꯟ ꯑꯁꯤꯗ ꯄꯟꯊꯧ ꯂꯝꯒꯤ ꯂꯥꯏꯗꯗꯪ ꯀꯠꯀꯗꯕ ꯑꯣꯏꯖꯕ꯭ꯔꯥ ꯄꯟꯊꯧ? ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯗꯗꯤ ꯀꯔꯤ ꯀꯔꯤ ꯀꯠꯆꯔꯒ ꯁꯤꯂꯣꯟ ꯑꯁꯤ ꯄꯥꯡꯖꯒꯗꯕꯅꯣ ꯄꯟꯊꯧ? ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯗ ꯍꯥꯟꯅ ꯀꯠꯀꯗꯕꯅꯤ ꯑꯌꯨꯛ ꯄꯨꯡ 7 ꯅꯪꯅꯕ ꯑꯊꯦꯝꯄꯣꯠ ꯃꯆꯥ ꯑꯃ ꯀꯨꯝꯗꯨꯒꯤ ꯑꯅꯧ ꯑꯄꯦꯠ ꯆꯦꯡ ꯀꯝꯕꯤ ꯑꯊꯟꯕ ꯑꯃ ꯏꯁꯤꯡ ꯆꯐꯨ ꯃꯆꯥ ꯑꯊꯟꯕ ꯑꯃ ꯍꯩꯔꯥꯡ ꯍꯩ ꯇꯥꯕ ꯈꯔꯒ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯒ ꯁꯨ ꯀꯠꯀꯅꯤ ꯀꯔꯤꯒꯤ ꯀꯠꯂꯤꯅꯣ ꯍꯥꯏꯕꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯇꯨꯔꯩ ꯏꯔꯩ ꯆꯜꯍꯟꯕꯤꯅꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯗ ꯁꯤꯒꯗꯕ ꯅꯥꯒꯗꯕꯕꯨꯗꯤ ꯂꯩꯕ ꯌꯥꯎꯔꯒꯁꯨ ꯃꯥꯏꯀꯩ ꯊꯩꯗꯣꯛꯄꯤꯌꯨ ꯁꯤꯗꯕ ꯑꯣꯏꯖꯒꯦ ꯅꯥꯗꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯗ ꯑꯍꯥꯟꯕ ꯀꯠꯀꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯅ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯃꯌꯥꯝꯒꯤ ꯄꯣꯂꯞꯇꯣ ꯑꯃꯨꯛ ꯂꯣꯏꯄꯣꯠ ꯇꯝꯒꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯩꯔꯥꯡ ꯑꯊꯦꯝꯄꯣꯠꯇꯨꯅ ꯀꯥꯏꯔꯒ ꯊꯣꯡꯇꯣꯛꯑꯅꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯒꯤ ꯈꯨꯃꯟ ꯃꯇꯝꯒꯤ ꯑꯗꯨꯒ ꯉꯝꯖꯕ ꯍꯩꯔꯥꯡ ꯑꯝꯇ ꯑꯣꯏꯔꯁꯨ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯏꯃꯥ ꯂꯩꯃꯔꯦꯜ ꯀꯨꯔꯨꯝ ꯁꯤꯗꯕꯤ ꯑꯁꯤꯕ ꯍꯥꯏꯗꯤ ꯎꯔꯦꯞꯀꯤ ꯃꯈꯣꯡꯗ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯂꯥꯏ ꯁꯤꯗꯁꯨ ꯀꯠꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯠꯂꯒ ꯂꯝꯒꯤ ꯂꯥꯏꯒꯤ ꯑꯃꯨꯛ ꯇꯝꯒꯗꯕꯅꯤ ꯄꯟꯊꯧ ꯀꯠꯍꯧꯗ꯭ꯔꯒꯅ ꯀꯔꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯗꯒꯦ ꯄꯟꯊꯧ? ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯂꯥꯏꯒꯤ ꯃꯐꯝꯗꯗꯤ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯅ ꯇꯥꯏꯕꯪꯒꯤ ꯂꯥꯏꯗ ꯀꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯤꯡꯅꯤꯗ ꯃꯤꯑꯣꯏꯕ ꯍꯦꯛꯇ ꯁꯤ ꯌꯥꯄꯣꯟꯇꯦ ꯂꯥꯏꯗ ꯀꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯋꯥꯠꯄ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯆꯠꯅꯕꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯑꯩꯒꯤ ꯏꯅꯥꯠ ꯍꯥꯏꯕꯁꯤꯗꯤ ꯑꯍꯤꯡꯕ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯥꯏꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯂꯥꯏꯅ ꯄꯤꯔꯒ ꯇꯥꯏꯕꯪ ꯃꯤ ꯀꯧꯕ ꯑꯩꯈꯣꯏ ꯍꯤꯡꯉꯛꯏꯅꯤ ꯂꯥꯏꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯃꯄꯨ ꯀꯥꯎꯗꯕ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯇꯕꯅ ꯐꯩ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯇꯥꯏꯕꯪ ꯃꯤꯗꯤ ꯌꯥꯝ ꯂꯩꯒꯟꯗꯦꯗꯤ ꯂꯩꯇꯕ ꯌꯥꯝ ꯁꯥꯖꯟꯅꯩ ꯑꯗꯨꯅ ꯂꯩꯍꯟꯅꯤꯡꯉꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯨꯒꯤ ꯑꯣꯏꯕꯗ ꯉꯁꯥꯏꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯃꯤ 3 ꯑꯣꯏꯔꯒꯁꯨ ꯆꯦꯡ ꯈꯨꯌꯥ 3 ꯑꯣꯏꯔꯁꯨ ꯌꯥꯏ ꯈꯨꯖꯣꯛ 3 ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯊꯦꯝꯄꯣꯠ ꯃꯌꯥꯝ ꯁꯦꯝꯕꯗꯨꯗꯤ ꯑꯩꯒꯤ ꯂꯩꯖꯕꯒꯤ ꯑꯩꯅ ꯄꯦꯟꯖꯕꯒꯤ ꯀꯠꯄꯅꯤ ꯉꯁꯥꯏ ꯀꯣꯕꯤ ꯑꯃ ꯑꯂꯨ ꯑꯃ ꯌꯦꯟꯗꯦꯝ ꯄꯅꯥꯎ ꯁꯤꯡꯅꯥꯎ ꯑꯗꯩ ꯌꯥꯏꯉꯪ ꯄꯦꯔꯨꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯀꯣꯝꯄ꯭ꯔꯦꯛꯅꯆꯤꯡꯕ ꯑꯗꯒꯤ ꯃꯇꯝꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯀꯠꯆꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯃꯨꯛ ꯆꯥꯒꯗꯕꯅꯤꯅ ꯃꯗꯨ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯡꯉ ꯆꯥ ꯌꯥꯕ ꯄꯣꯠꯅꯤꯅ ꯄꯟꯊꯧ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯁꯤꯂꯣꯟ ꯑꯁꯤ ꯍꯧꯕꯗ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯖꯒꯗ꯭ꯔꯥ ꯄꯟꯊꯧ? ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯒꯅꯤ ꯅꯨꯃꯤꯠ ꯌꯨꯡꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯍꯧꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯉꯝꯖꯔꯒꯗꯤ ꯄꯨꯡ 7-8ꯇꯒꯤ ꯃꯊꯪ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯝꯂꯣꯡ 3 ꯄꯥꯡꯕ 4 ꯄꯥꯡꯕ ꯃꯌꯥꯝꯗꯨꯗ ꯀꯠꯂꯨꯔꯒ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯥꯏꯄꯨꯡꯗꯨꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯒ
ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯠꯆꯔꯨꯕ ꯈꯣꯠꯂꯨꯕ ꯄꯨꯝꯅꯃꯛꯇꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯜꯂꯤꯉꯩꯗ ꯍꯟꯖꯜꯂꯛꯄꯅ ꯑꯐꯕ ꯑꯃꯨꯛ ꯑꯣꯏꯒꯅꯤ ꯏꯆꯥꯁꯤꯡꯅ ꯍꯪꯉꯛꯄꯗ ꯈꯤꯇꯪ ꯋꯥꯠꯆꯍꯧꯔꯒꯁꯨ ꯑꯩꯅ ꯑꯃꯨꯛꯇꯪ ꯃꯦꯟꯈꯠꯆꯒꯦ ꯂꯥꯏꯒꯤ ꯊꯧꯖꯥꯜꯁꯤꯅ ꯂꯥꯏꯒꯤ ꯁꯔꯨꯛꯁꯨ ꯇꯝꯃꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ 100 ꯍꯧꯔꯒ ꯂꯥꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯆꯤꯟꯗꯝꯕꯗ ꯌꯥꯏ ꯃꯤꯁꯨ ꯄꯨꯛ ꯊꯟꯕ ꯂꯥꯏꯒꯤꯁꯨ ꯄꯨꯛ ꯊꯟꯕ ꯑꯗꯨꯅ ꯂꯥꯏꯁꯨ ꯄꯨꯛ ꯊꯜꯂꯒꯗꯤ ꯈꯣꯏꯗꯧ ꯇꯥꯎꯈꯠꯂꯣꯏ ꯃꯤꯁꯨ ꯄꯨꯛ ꯊꯜꯂꯒꯗꯤ ꯈꯣꯏꯗꯧ ꯇꯥꯎꯈꯠꯂꯣꯏ ꯂꯥꯏꯁꯨ ꯃꯆꯤꯟ ꯂꯥꯏꯒꯤ ꯑꯣꯏꯕ ꯆꯛꯊꯥꯗ ꯋꯥꯠꯂꯛꯑꯒꯗꯤ ꯂꯥꯏꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥꯔꯧꯔꯛꯄ ꯂꯥꯛꯀꯅꯤ ꯃꯤꯁꯨ ꯄꯨꯛꯇꯣ ꯍꯥꯡꯉꯛꯑꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯤꯒ ꯂꯥꯏꯒꯗꯤ ꯃꯥꯟꯅꯕꯅꯤꯅ ꯂꯥꯏꯒꯤꯁꯨ ꯋꯥꯠꯇꯅꯕ ꯇꯝꯁꯤ ꯃꯤꯒꯤꯁꯨ ꯋꯥꯠꯇꯅꯕ ꯑꯣꯏꯁꯤ ꯂꯥꯏꯁꯨ ꯇꯝꯖꯔꯤꯕꯗꯨꯅ ꯂꯣꯏꯄꯣꯠꯇꯨꯅ ꯆꯤꯟꯗꯝꯕ ꯑꯗꯨꯒ ꯂꯧꯕꯤꯔꯁꯅꯨ ꯂꯦꯝꯃꯛꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯖꯅ 100 ꯊꯣꯡ ꯊꯥꯛꯑꯒ ꯂꯥꯏꯒꯤ ꯊꯕꯛ ꯆꯠꯂꯨꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯠꯆꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯁꯨ ꯅꯨꯡꯁꯤꯅꯕꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯨꯗꯤꯟꯅꯕꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯄꯨꯛꯁꯨ ꯊꯟꯕ ꯂꯥꯏꯒꯤ ꯆꯥꯛꯆꯥꯁꯨ ꯆꯥ ꯐꯪꯕ ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ ꯑꯣꯏꯅꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯑꯗꯨꯒꯤ 100 ꯊꯣꯡꯉ ꯆꯥꯕꯁꯨ ꯌꯥꯏ ꯄꯟꯊꯧ ꯂꯥꯏꯒꯤ ꯊꯧꯅꯤ ꯂꯣꯏꯔꯒ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯏꯄꯥꯅ ꯄꯤꯕꯤꯔꯦ ꯄꯟꯊꯧ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯅꯆꯥ ꯑꯣꯏꯕꯁꯤꯡꯁꯦ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯈꯇꯪ ꯀꯨꯡꯖꯕꯅ ꯄꯟꯊꯧ ꯆꯥꯛꯂꯦꯟꯗꯣ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯤꯕꯒꯦ ꯄꯟꯊꯧ ꯑꯗꯨ ꯁꯤꯟꯗꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯂꯩꯒꯅꯤ ꯃꯤꯀꯨꯞ ꯑꯃ ꯂꯥꯏꯗꯅ ꯈꯖꯤꯛꯅ ꯀꯠꯂꯨꯔ ꯃꯣꯏ ꯂꯣꯏ ꯄꯨꯁꯟꯈ꯭ꯔꯦ ꯃꯤꯁꯤꯅꯗꯤ ꯐꯖꯕ ꯂꯧꯅꯤꯡꯉꯤꯅꯤꯗꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗꯨꯅ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯆꯠꯈꯤꯕ ꯃꯥꯏꯁꯨ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯃꯥ ꯏꯟꯗꯣꯜ ꯍꯣꯔꯦꯟ ꯑꯩꯒꯤ ꯂꯥꯏꯒꯤ ꯆꯥꯛꯇꯣ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯂꯧ ꯂꯥꯛꯆꯒꯦ ꯍꯥꯏꯕꯁꯨ ꯌꯥꯅꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯒꯗꯤ ꯂꯦꯝꯗꯤ ꯂꯦꯝꯃꯛꯀꯗꯣꯏꯅꯤ ꯂꯥꯏꯗꯅ ꯁꯣꯏꯔꯒ ꯀꯠꯂꯨꯗꯣꯏꯅꯤ ꯈꯖꯤꯛꯇꯪ ꯑꯗꯒꯤ ꯂꯦꯝꯃꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯀꯣꯕꯤꯃꯛꯇ ꯑꯣꯏꯔꯣ ꯑꯆꯧꯕ ꯑꯃꯅ ꯊꯥꯡꯖꯟꯈꯔꯣ ꯌꯣꯡꯆꯥꯛꯃꯛꯇ ꯑꯣꯏꯔꯣ ꯃꯔꯨ ꯑꯇꯣꯡꯕꯗꯣ ꯑꯃꯅ ꯂꯧꯁꯟꯈꯔꯣ ꯑꯃꯅ ꯊꯨꯃꯣꯛꯇ ꯄꯦꯛꯑꯒ ꯍꯦꯛ ꯄꯨꯁꯟꯈꯔꯣ ꯆꯦꯡꯗꯨꯁꯨ ꯈꯖꯤꯛꯇꯪ ꯃꯨꯠ ꯑꯃ ꯂꯧ ꯌꯥꯕꯗꯣ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯊꯨꯃꯣꯛꯇ ꯀꯣꯠꯂ ꯄꯨꯁꯟꯈ꯭ꯔꯒꯗꯤ ꯂꯥꯏ ꯅꯤꯡꯕ ꯆꯠꯂꯨꯕꯗꯣ ꯉꯁꯥꯏꯒꯤ ꯀꯤꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯆꯠꯂꯨꯕꯗꯣ ꯄꯣꯠ ꯆꯩ ꯂꯧꯁꯜꯂꯝꯗꯥꯏ ꯃꯇꯝꯗ ꯑꯃꯨꯛ ꯈꯟꯅꯕꯗꯨꯗꯤ ꯂꯩꯀꯥꯏꯗꯣ ꯃꯍꯤ ꯂꯥꯡꯉꯤꯗꯅ ꯑꯗꯨ ꯇꯧꯗꯅꯕ ꯉꯁꯥꯏ ꯊꯣꯡꯇꯣꯛꯑꯒ ꯃꯌꯥꯝ ꯆꯤꯟꯗꯝ ꯊꯣꯛꯄꯗꯨꯅ ꯐꯩꯗꯅ ꯄꯟꯊꯧ ꯅꯆꯥꯅ ꯇꯥꯖꯕꯗ ꯄꯟꯊꯧ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯁꯤꯂꯣꯟ ꯄꯥꯡꯊꯣꯛꯏꯉꯩ ꯃꯇꯝꯁꯤꯗ ꯂꯝꯂꯥꯟꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯂꯩꯖꯩ ꯍꯥꯏ ꯄꯟꯊꯧ ꯃꯁꯤꯅ ꯀꯝꯗꯧꯕꯅꯣ ꯄꯟꯊꯧ ꯌꯥꯔꯒꯗꯤ ꯏꯆꯥꯁꯦ ꯂꯥꯏꯒꯤ ꯊꯕꯛꯁꯤꯗꯤ ꯂꯝꯂꯥꯜꯂꯣꯏꯗꯕꯅꯤ ꯂꯥꯏꯒꯤ ꯊꯕꯛꯁꯤꯗꯤ ꯂꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯂꯥꯏ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯥꯏꯒꯤ ꯂꯥꯏꯊꯧ ꯇꯧꯔꯤꯕ ꯃꯤꯗꯨꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄꯤꯔꯤꯕꯁꯤꯡꯁꯤꯅ ꯂꯥꯏꯒꯤꯅꯤ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏ ꯈꯤꯇꯪ ꯐꯥꯗꯕꯤꯌꯨ ꯃꯔꯝꯗꯤ ꯑꯊꯨ ꯑꯀꯥꯏ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯂꯥꯏꯒꯤ ꯁꯤꯟꯊꯥ ꯂꯩꯔꯤꯑꯅ ꯊꯤꯡꯖꯤꯟꯕꯤꯗꯕ ꯑꯗꯨꯒ ꯆꯠꯀꯗꯕꯁꯨ ꯑꯗꯨꯝ ꯆꯠꯍꯟꯕꯤꯈꯤꯕ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯑꯗꯨꯒ ꯂꯥꯏꯒꯤ ꯂꯥꯏꯊꯧꯁꯨ ꯑꯗꯨꯝ ꯄꯥꯡꯕ ꯆꯠꯂꯤꯕ ꯃꯤꯅꯁꯨ ꯂꯥꯏꯒꯤ ꯁꯤꯟꯊꯥꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯥꯏꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯆꯠꯇꯕ ꯌꯥꯗꯕ ꯂꯝꯕꯤꯅꯤꯀꯣ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯥꯏꯒꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯏꯗ ꯊꯩꯔꯒ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯍꯧꯅꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯊꯃꯤꯟꯅꯕ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯂꯥꯏꯒꯤ ꯁꯤꯟꯊꯥ ꯑꯃ ꯍꯦꯛ ꯇꯧꯕꯤꯕꯁꯤꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯇꯣꯛ ꯍꯟꯖꯤꯟ ꯌꯥꯗꯕ ꯈꯨꯗꯣꯡꯊꯤꯕ ꯂꯝꯂꯥꯜꯂꯒ ꯒꯥꯔꯤꯅ ꯍꯦꯛ ꯁꯣꯛꯄ ꯑꯗꯩ ꯈꯨꯗꯣꯡ ꯍꯦꯛ ꯊꯤꯕ ꯑꯗ ꯉꯁꯥꯏꯒꯤ ꯂꯝꯂꯥꯟꯈꯤꯕꯅꯦꯅ ꯋꯥꯔꯤꯗꯗꯤ ꯍꯦꯛ ꯂꯩꯍꯧꯕ ꯑꯗꯨꯒ ꯂꯥꯏꯗ ꯑꯔꯥꯟꯕ ꯍꯦꯛ ꯁꯤꯖꯟꯕ ꯂꯥꯏꯁꯦ ꯉꯥꯛꯄꯤꯕ ꯍꯩꯇꯕꯗꯧꯅ ꯍꯦꯛ ꯈꯟꯕ ꯃꯤꯑꯣꯏꯕꯁꯤꯅ ꯈꯤꯇꯪ ꯍꯦꯗꯣ ꯍꯦꯔꯥꯎ ꯀꯥꯔꯨꯕꯒꯤꯅꯤꯀꯣ ꯍꯥꯏꯕ ꯋꯥꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯇꯨꯡꯑꯣꯏꯅ ꯍꯦꯛ ꯊꯝꯕ ꯑꯗꯒꯤꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯑꯒ ꯂꯥꯏ ꯑꯁꯤ ꯅꯤꯡꯉꯣꯏ ꯑꯩꯈꯣꯏ ꯀꯟꯕꯤꯗꯦ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯅ ꯂꯥꯏꯗꯤ ꯇꯥꯏꯅꯕ ꯌꯥꯏ ꯃꯤꯁꯤꯗꯤ ꯈꯤꯇꯪ ꯋꯥꯖꯩ ꯑꯗꯨꯕꯨ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯆꯛꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯉꯤꯕ ꯅꯃꯨ ꯇꯥꯏꯕꯪ
มีมารอนทกไปคุยดีอีกไก่คุมนะสิโกไลลำตาทากีทางจะกีสรวยขังบดาอันนั้นไลเลเตให้ดนะเฮโดเฮเรารวยสิโกยเสียสิงสีกไปเสียฮัลโลอุยาดีอันนั้นไลสูนุ่งชีนันนิงสีไลนะสูมีเอควยบุกีฮัลโลสีเอควยบุนุ่งชีบากีมาสักพงหันสีอันนั้นไลลำลาลอยสีลำตาทางจะดะมาใส่กีทวายดับเตารอยสีเอควยคุดิมาไอสีมาตำจะกีไม่ยามดาลายกิโอยบาสวยพัดระบสิลนนี่นะอภพัตตาอดุมมยามนะขันทัจักันนี่ให้นะขันใจปันเทาอดุกะนาจานะอิปาดกิขังจันิงบเสนาจาดีให้จับนาจาเดยุมดาไอควยนะลำตาทากิโอยนะทองนี้ตกจับสิดาให้จักดับไลโรลอามาดีการัมนันนิจักันนี่ให้บดอิปาดกิขังจันิงปันเทาไอควยกิดีไลน์เท่าไรไม่เล่นได้ไตนาบะอดุกว่าให้ดาลายามปุณมังนะคนดินนรักพมตัมดาไอ้คนเสียฮีเมื่อกี้มานุ่งดาหิงบะสีบะนุ่งไอบะอวาบะให้สินี่อามันหิงบะอามันสีบะอามันอวาบะอามันนุ่งไอบะให้ดิบะมารีสิกิมานุ่งสิดางั้นใส่อันนี้ดูดียาฮอลลาร์สิสีบะทับกสิมายาฮอลลาร์สิอะไรกี้อวาบะทับกสิมายาฮอลลาร์สิหิงบะปุ่นสินุ่งช่างนะนุ่งไอยายพะบะสิปีบิโอลายามคนดินนะบดาไอ้คนมุงอวานาตาหันบิรมกันุโกนุ่งไอยายพะปีบิโอโกไอนะไลน์เท่าไรไม่เล่นได้ไตนะสิกัดประเดี๋ยวอะไรไม่ดำหายสิปันเทาอีปานาดีไลนิ่งโรลอาเซยามนันนุ่งไอบะมงดาตักปีดีปันเทาอดูบูไทยนักกิมาตัมดากีลำตาทาให้บะลำตาทางซะให้บะเซยามกีนะหกเจริญปันเทามาสินะกำดาวบนปันเทาเย้กีบสุกายเด็ดกีบะให้บะเซอีกไอ้คุมนะบะให้บะเนี่ยอันนั้นก็สุกายเดอดูกันลอยนั่นนะไลบูไอ้คนน่ะยามน่ะปักกี้เด็กกีบสิจุพัดเดไลให้บะไลสิเด็กคนบุเซมบีบะมาปูนี่สารวยงารวยที่มูไลมูให้บะเดโซไอ้คนบุงักเซนบะเดียาวบิริบะนี่อันนั้นน่ะมาทำเลยบักขีบิกตาไลกิลัมบีดูดาคนน่ะสัตว์กันลอยเลยมีไอ้คนกิลัมบีดาไลน่ะใครทั้งมึงจะจงสลักสัตว์ปะเลยเตไลดียาดิบะมาใครไต่บังบิวช่วยเดินบังงามเดินบังไฮเดินยามเช้าน่ะเลยรำบไลดูพิชักพิกชัลละกาสิลำเดลัยดิสินี่ขุดมวยน่ะให้บดาหิงโกลมันเลยบะมาทำดาหิงโกนดูไลกีหิงโกนี่มีกินนะเตอะดูมีสินะที่ชมยามทอราบนี่นะไอ้ดิสิงไข่เดลัยสังมาสร้างก็ตั้งชาบีระก็ยาเร่ขุบมาสร้างพักยาระก็อะแต่ดีน้อยไม่ยามกิลอยอ้อยจารุให้ดับปิดไว้สินี่อันนั้นเช้าคราบะไลน์เท่าไรไม่เร่งกิสังไงนี่ยุ่มเจอะดูบ่นักขลังขลังก็ไลน์ดอกกิกามาสร้างขัดแต่ไลน์เท่าไรไม่เลี้ยงใจสินี่อันนั้นมาทำเลยบุคิบิกตาไอ้คนน่ะไลน์เสียดมนุ่งชีบกิมาข้าพอเลยอันนั้นนุ่งชีบให้สิไลน์บุยไก่คุมนะสิอันนั้นไลน์นักสุดตัวโอ้ยไลน์เดเฮฮักให้ดนะงั้นใส่แค่ตั้งเฮโดยเราการุบะทว่าว่าไว้ดับดุดะงั้นใส่กี่ไม่กี่ไลน์บุกินองดำนะขังดาช่วยขังโง่ให้ดันเฮกตรกปุ่มมาทำดัดีไลบักที่ไปด้วยโอ้ยคิบะอันนั้นมาทำไลบักคิบิกตามีนะมีกิลิกลำกายรอยสิไลน์นะไลกิลิกลำกายรอยสิมีให้สิไลน์นะเชมบีดีนี่อันนั้นมีหิงอีบะมาใครไลน์นุ่งไอนี่อันนั้นไลน์อูดับมีเอคอยนะไลน์บุเฮทวีบิดาเสตาวรอยสินะให้นิ่งปันเทาอีปากีปอกตากอาเซนาจานะสงคนจินเจรักปะมาตัมดาท่าคุดิงกีไม่เตยกีโอยบะไลนิ่งไลทาวเซอามมัมไลจับกุมอุจัยปันเทามาสิกีไลนิ่งไลทาวสิงอาเซปังทกปกินะการีกานะบะไลบะเกปันเทาปังทกตระกานะการีมังซะบะเกปันเทาไอคอยดายาระกดีไอคอยเซไตบังมีกาวไอคอยเซงักโลอมกิมาคาดาคอยเซหิงบันนี่อะดุนะสะอุดระบะไลบูมีกว่ามีนะชมนาไทยกินี่ลายสิบว่าอดมมีไรรักกันนี่ลายนะพุทธปมีนี่ลายกิลำดำนี่ลายกิหิงกวนนี่ลายกิไลปากนี่ปัมบีปันดงให้เดลัยดาวเอรักสุลายนะพุทธรักปนี่มีนะสาระดูลกทุกปะมารูดูสาระก็หุ่นบะเฮบิวานี่อะดูกะงั้นใส่กี่มารูปามบีดูดีมีนพุทธปังอัมบันเตท้ายนั่นแหละหักตักใจพุทธอัมบันนี่อาชุกุมบะ
wari mayam sina punsilaga akhoi mioiba sina lai ude na nathaira kadaba lai gi thabak tuna piksalaga taibang ko ba egi thabak na hele haidana satki gadawba lai bu mirai rabadi mi khudimak amate mapung phade lai mirai basina lamdam bu sumirai bani pongna phom bu sumirai bani aduga mi haibagi thawai su mirai rakani mi gi masak pasu mirai rakani khanda bagi wakhallon si mapuk pharo oi adu matam laiba khibikta maite ekhoi gi tha tarani thoiski manung sida tha khodengi lai thau lai ribasina mi kawba ekhoi gi puksen ekhoi gi wakhal aduga ekhoi gi pungning puna mapu laksil laga masida chengak lol amawaina thammi si maite kawba ekhoi gi furuki ekhoi gi laibo am singye nai haijani lai amuk singba leite lai amuk haiba leite lai amuk khangba haibase lai na dama helame mi ekhoidana de mapangame adana lai haiba lai na tha tarani thoigi lai thau thamambasina mi kawba ekhoi gi masak mangdadana ngasi phawbada hingini mi hingbasina laipak sima hingini laipak sima hingbana laining se hingini laining se hingbana ina se hingini laining ina hingakpasina laithau hingini laithau hingbasina maitai lon hingini maitai lon hingbasina maitai mayek se khoina malemgi mafam khudimakta ekhoi gi mayek laijai haina chawthok charini ada matam leba khibikta tha tarani thogi laithau se maitai ekhoina ikai khumnana ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯂꯝꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯌꯣꯛꯈꯠꯄꯤꯅꯤ ꯃꯤꯇꯣꯞ ꯃꯤꯌꯥꯝꯅ ꯂꯥꯛꯑꯒ ꯌꯣꯛꯈꯠꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥ 12ꯒꯤ ꯂꯥꯏꯊꯧꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯁꯦꯅ ꯑꯩ ꯑꯁꯨꯃꯥꯏꯅ ꯇꯥꯏꯕꯪ ꯏꯃꯥ ꯏꯆꯥꯁꯤꯡꯗ ꯑꯩ ꯈꯟꯅ ꯅꯩꯅꯅꯤꯡꯉꯤ ꯄꯟꯊꯧ ꯌꯥꯝꯅ ꯆꯨꯝꯖꯩ ꯄꯟꯊꯧ ꯂꯥꯏꯅꯤꯡꯂꯣꯟꯅ ꯆꯩꯉꯥꯛ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯁꯤ ꯃꯍꯩ ꯌꯥꯜꯍꯟꯅꯕ ꯍꯣꯠꯅꯕꯁꯤ तंगाई फदे हाइना खंजई पंथौ नचाना पंथौ लमता थागी नुमित असे ममांगई मतमददी हवाई ट्रक का ngaprumgagi machumsina iruza hallammi angang su ahal su पंथौ मसीगी सिलोन सिना कमदौबनो पंथौ करिगिनोइदा लाइंग थौ निंगबा खोदि ngapum चाबसु यादे अदोइ मथक्ता nga पल्लसु ngapum नि चारैसे अदना यारगदि एखोइगी इरुइसेंग ओइरिबसिना अदम इरुजाथोअसि अदगी महिक मतंग सेलंबा याय अदुगा मनम महा कलंबा याय अदना मदुगी मनम महा दो कोकनबने अखोइना शैम्पू बु लुजरिबा सापोन बु लुजरिबा लोशन बु तैरिसे अदना अवोनबा लासे हौजिकते पंथौ इपानादि अवोनबा पुरकलसे हाइना ताकपिरि पंथौ अदुबु इनात की ओइबा लाइनिंग लाइसोंददि अहोंबा कया उजदे पंथौ मसिना कमदौबिबनो पंथौ अफबसु लखकदबने अदुगा खदंग थैबा यासु थैदोकदबने हजु मदमदा कलाय ngapum फारदुइनो मदुमा की चनबिदमक्ता करम सोक तारिकतगी हाइरिबा ngapum द लुजबदो कनाना होगदोखिगे हाइबदो खंगनबा मतम नत्रबनिना अदना मदुदी अदम थैदोकपदा चनबि मांगबा नते अदना मदुमदि थैबदा कछु काइदिये अदना अतोपा अखोइगी लेंबा यादबा हाइबदि सजिबु नोंग पाम्बा लेंबा यापोन्ते अदना खुदम चांगदम हाइरगा कैनोबौदा थैबा यानि अखोइगी अंगांग मयामना यावसंगदा नाकदेंगना चलिसे मसी थैदोकपा यानि हाइबदि नीबा हैनबि हाइबसे अखोइदा कोकता चंगहनबनिना आ पिइङै मरुमदुरगी नाकदेंगला ए पैसा पियो हाइबम खके अखोइना नीबा चटपनिना मदुगी नीबदुगी हैनबिदुना नीबा हाइबसिदि मिखा पोनबा हाइबनि अदुना नीबगी सम हैनबिदुना मचादगी सम माइ थागल अगदी अखोइदा नीदरदि हिंबा ngamdaba ma oina lakani adana अखोइगी नाकदेंग हाइबा यावसंगदा चटनबिदोबदा अखोइ थैदोकपा याय थैदोकसेना आइदि खल्ले पंथौ यावसंग सिदि इनात कुमहै नतबरा पंथौ यावसंगी सिलोन असि पांगबा मतमदा उजा नचाना उजाबदा यावसंगी संग असि साबदा पोचै हुरालगा हापसु थेंगनजै पंथौ
ꯃꯁꯤꯅ ꯀꯝꯗꯧꯕꯅꯣ ꯄꯟꯊꯧ ꯊꯩꯗꯣꯛꯁꯤ ꯕꯦꯝꯃ ꯏꯆꯥꯁꯤꯡ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯄꯤꯛꯄꯗ ꯑꯩꯈꯣꯏ ꯅꯤꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯩꯈꯣꯏ ꯂꯩꯍꯜꯂꯣꯏꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯒꯤ ꯌꯥꯎꯁꯪ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯑꯃ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯝꯕꯤꯕꯒꯨꯝꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯩꯈꯣꯏ ꯇꯧꯔꯣꯏꯁꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯃꯆꯥ ꯍꯩꯈꯤꯕꯗꯒꯤ ꯍꯨꯔꯥꯟꯕ ꯑꯆꯧꯕ ꯂꯥꯛꯀꯅꯤ ꯅꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯌꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯈꯥꯏꯕ ꯅꯤꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯐꯝꯗꯒꯤ ꯃꯤꯒꯤ ꯊꯣꯡꯖꯤꯟꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯧꯔꯣꯏꯁꯤ ꯂꯥꯏꯒꯤ ꯃꯐꯝꯗꯒꯤ ꯂꯥꯏꯐꯝꯗꯨꯗꯒꯤ ꯑꯩ ꯂꯩ ꯃꯅꯥ ꯑꯃꯇ ꯄꯤꯌꯨ ꯑꯗꯒꯤ ꯑꯩ ꯍꯩ ꯑꯃꯇ ꯄꯤꯌꯨ ꯑꯗꯒꯤ ꯁꯦꯡꯒꯣꯛ ꯁꯌꯥꯏ ꯑꯃꯇ ꯄꯤꯌꯨꯅ ꯅꯤꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯆꯠꯂꯒ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯅꯆꯤꯡꯕ ꯋꯥ ꯌꯥꯟꯕꯅꯆꯤꯡꯕ ꯑꯗꯒꯤ ꯀꯣꯕꯤ ꯍꯨꯔꯥꯟꯕ ꯑꯂꯨ ꯍꯨꯔꯥꯟꯕ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯄꯨ ꯈꯪꯗꯅ ꯂꯧꯕ ꯍꯥꯏꯁꯤꯕꯨ ꯀꯩ ꯀꯧꯒꯦꯗ ꯍꯨꯔꯥꯟꯕ ꯀꯧꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯉꯁꯤꯒꯤ ꯍꯧꯔꯛꯏꯁꯤꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯩꯗꯣꯛꯁꯤ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯅ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯕꯁꯨ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯟꯕꯁꯨ ꯑꯣꯏꯔꯛꯁꯅꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯟꯊꯧ ꯑꯗꯨꯕꯨ ꯏꯅꯥꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯆꯠꯅꯕꯤꯗ ꯑꯍꯣꯡꯕ ꯂꯥꯛꯑꯣꯏꯗꯕ꯭ꯔꯥ ꯄꯟꯊꯧ ꯑꯩꯅꯁꯨ ꯊꯩꯗꯣꯛꯄꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯃꯥꯡꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯊꯩꯗꯣꯛꯑꯣꯏꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯂꯥꯏꯅꯤꯡꯗ ꯀꯥꯏꯒꯗꯕꯁꯨ ꯑꯩ ꯊꯩꯗꯣꯛꯑꯣꯏ ꯋꯥꯔꯤ ꯑꯃꯗ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅꯁꯨ ꯃꯤ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯄꯜꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝꯗꯤ ꯊꯩꯗꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯙꯔꯃꯒꯤꯗꯤ ꯅꯠꯆꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯝ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯒꯟꯖꯥ ꯊꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯍꯟꯖꯅꯤꯡꯗꯦ ꯁꯤꯃ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯒꯟꯖꯥ ꯕꯣꯔꯥ ꯆꯥꯔꯨꯕꯗꯒꯤ ꯉꯥꯎꯕ ꯂꯥꯛꯏ ꯒꯟꯖꯥ ꯊꯛꯎꯕꯗꯒꯤ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯑꯗꯩ ꯀꯤꯕ ꯈꯪꯕꯁꯨ ꯌꯥꯝ ꯂꯥꯛꯏ ꯑꯗꯨꯅ ꯂꯥꯏꯗ ꯀꯠꯄꯗꯨꯗꯤ ꯀꯠꯆꯁꯅꯨ ꯑꯗ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯗꯅ ꯍꯦꯟꯖꯟꯗꯅ ꯊꯛꯆꯟꯗꯅ ꯇꯧꯕꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯗꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯂꯩꯕ ꯆꯦꯡ ꯆꯥꯛꯇꯣ ꯍꯦꯛꯇ ꯂꯥꯏꯗ ꯀꯠꯄꯅꯦꯅ ꯉꯁꯥꯏꯒꯤ ꯏꯃꯨꯡꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯨꯗ ꯆꯦꯡ ꯀꯦꯖꯤ 10 ꯍꯦꯛ ꯀꯠꯁꯟꯕꯗꯤ ꯍꯧꯅꯗꯦꯗꯅ ꯏꯆꯥꯁꯦ ꯑꯗꯨꯝꯕꯗꯣ ꯈꯤꯇꯪ ꯊꯩꯗꯣꯛꯁꯤ ꯍꯥꯏꯗꯅ ꯌꯥꯒꯗꯕ ꯊꯩꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯌꯥꯝ ꯂꯩ ꯐꯅꯦꯛ ꯍꯥꯏꯕꯁꯤ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕꯅꯤ ꯏꯅꯥꯠꯅꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯅꯦꯛꯅꯤ ꯃꯩꯇꯩꯒꯤ ꯑꯗꯨꯅ ꯃꯗꯨꯗ ꯁꯥꯔꯤ ꯁꯦꯠꯆꯜꯂꯨꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯏꯆꯥꯁꯦ ꯑꯗꯨꯃ ꯑꯩꯈꯣꯏꯅ ꯊꯩꯕ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯎꯃꯪ ꯂꯥꯏ ꯃꯌꯥꯝꯁꯤꯗ ꯃꯀꯣꯏꯒꯩ ꯍꯥꯞꯆꯟꯕꯤꯕ ꯂꯤꯞꯁꯇꯤꯛꯀꯩ ꯇꯩꯁꯟꯕꯤꯕ ꯑꯗꯒꯤ ꯑꯥꯏꯕꯨꯒꯩ ꯌꯦꯛꯁꯟꯕꯤꯕ ꯁꯤꯒꯨꯝꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯑꯩ ꯇꯥꯏꯕꯪ ꯃꯌꯥꯝꯅꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥ ꯏꯆꯥꯁꯤꯡꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯃꯛꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯥꯃꯨꯂꯥꯒ ꯊꯥꯖꯟꯕꯁꯦ ꯑꯁꯤ ꯈꯔ ꯑꯩꯈꯣꯏꯅ ꯃꯩꯀꯥꯞꯄꯤ ꯕꯥꯃꯨꯂꯥ ꯊꯥꯕꯁꯦ ꯋꯥꯍꯟꯊꯣꯛ ꯈꯪꯉꯒꯗꯤ ꯀꯥꯏꯗꯕ ꯋꯥꯍꯟꯊꯣꯛ ꯈꯪꯗꯅ ꯇꯧꯕꯁꯤꯃ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯁꯤꯁꯨ ꯊꯩꯗꯣꯛꯅꯤꯡꯉꯤ ꯑꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯒꯗꯕ ꯃꯥꯒꯤ ꯂꯥꯏꯒꯤ ꯄꯔꯝ ꯃꯥꯏ ꯙꯔꯃꯗꯣ ꯃꯥ ꯅꯤꯡꯖꯁꯅꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯒꯗꯕ ꯂꯤꯛꯂꯝꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯅ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯁꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯂꯥꯏꯒꯤ ꯃꯐꯝꯗꯁꯨ ꯆꯌꯦꯠꯅꯕ ꯈꯣꯏꯌꯦꯠꯅꯕꯁꯤ ꯁꯤ ꯊꯩꯗꯣꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯥꯅ ꯃꯥꯏ ꯂꯥꯏ ꯅꯤꯡꯖꯁꯅꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏ ꯅꯤꯡꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯖꯤꯛ ꯈꯖꯤꯛ ꯊꯩꯗꯣꯔꯛꯏꯕꯁꯤꯗꯤ ꯆꯠꯅꯔꯝꯗꯕ ꯂꯝꯈꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯈꯤꯕ ꯄꯣꯠꯁꯛꯇꯨꯕꯨꯅꯦ ꯑꯩꯅ ꯁꯨꯝ ꯊꯩꯗꯣꯛꯆꯔꯛꯏꯁꯦ ꯑꯗꯨꯒ ꯑꯔꯤꯕ ꯂꯥꯏꯅꯤꯡꯂꯣꯟꯗꯤ ꯑꯩ ꯊꯩꯗꯣꯛꯆꯔꯣꯏ ꯄꯟꯊꯧ ꯉꯁꯤ ꯅꯆꯥꯅ ꯄꯥꯡꯖꯈꯤꯕ ꯁꯤꯂꯣꯟ ꯑꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯄꯟꯊꯧ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯦ ꯄꯟꯊꯧ ꯂꯥꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯖꯩ ꯄꯟꯊꯧ
ꯅꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯑꯃꯨꯛꯇꯗꯤ ꯊꯧꯖꯥꯟꯕꯤꯌꯨ ꯄꯟꯊꯧ ꯄꯟꯊꯧ ꯂꯣꯏꯅꯅ ꯏꯄꯥꯒꯤ ꯂꯥꯏꯀꯣꯟꯒꯤ ꯑꯣꯏꯅ ꯂꯝꯇꯥ ꯊꯥꯒꯤ ꯊꯧꯅꯤ ꯑꯁꯤ ꯄꯨꯡꯖꯥ ꯀꯌꯥꯗ ꯍꯧꯖꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯊꯧꯖꯥꯟꯕꯤꯌꯨ ꯄꯟꯊꯧ ꯑꯩꯒꯤ ꯂꯥꯏꯐꯝꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯍꯩꯒ ꯑꯩꯒꯤ ꯊꯧꯁꯤꯜꯂꯣꯟꯒ ꯑꯃꯨꯛ ꯈꯤꯇꯪ ꯈꯦꯠꯅꯖꯩ ꯑꯩꯒꯤꯅ ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯕ ꯍꯩ ꯑꯩꯍꯥꯛꯁꯤ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯑꯩꯍꯥꯛꯁꯤ ꯀꯨꯝꯖꯥ 2003 ꯑꯦꯄ꯭ꯔꯤꯜꯒꯤ 16 ꯁꯖꯤꯕꯨꯒꯤ ꯊꯥꯅꯤꯟ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯑꯩꯍꯥꯛꯁꯤ ꯆꯤꯡꯎ ꯂꯩꯇꯥꯏ ꯉꯝꯕ ꯈꯣꯌꯨꯝ ꯂꯥꯏꯂꯨꯛ ꯉꯥꯏꯈꯪꯕ ꯍꯥꯏꯅ ꯃꯤꯡꯂꯦꯟ ꯑꯃꯈꯛ ꯀꯠꯄꯤꯔꯝꯃꯤ ꯃꯤꯡꯂꯦꯟꯁꯤꯅ ꯍꯥꯏꯕꯗꯤ ꯂꯌꯥꯝ ꯃꯌꯥꯝ ꯈꯨꯟꯗꯤꯟꯅꯕꯗ ꯄꯟꯊꯧ ꯌꯥꯎꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯋꯥ ꯉꯥꯡꯕꯗ ꯂꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯈꯠꯄꯗ ꯀꯅꯥꯝꯇꯅ ꯂꯧꯗꯦ ꯑꯗꯨꯕꯨ ꯋꯥꯡꯈꯩ ꯄꯥꯔꯤ ꯋꯥꯡꯈꯩ ꯄꯟꯊꯧꯅ ꯄꯥꯎꯗꯝꯖꯕꯗꯗꯤ ꯈꯣꯌꯨꯝ ꯂꯌꯥꯝꯅ ꯇꯥꯕꯤ ꯍꯥꯏ ꯑꯩꯁꯦ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯁꯤꯁꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯈꯥ ꯇꯥꯍꯟꯖꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯒꯤ ꯃꯅꯨꯡ ꯏꯟꯅ ꯑꯩ ꯁꯔꯣꯏ ꯉꯥꯔꯣꯏꯕꯨ ꯑꯩ ꯂꯥꯏ ꯐꯠꯇꯕꯅꯦꯅ ꯂꯧꯖꯗꯦ ꯑꯗꯨꯅ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯕ ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕꯒꯤ ꯂꯣꯏꯄꯣꯠ ꯇꯝꯖꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯔꯤꯕ ꯃꯥꯔꯖꯤꯡ ꯊꯥꯡꯖꯤꯡ ꯈ꯭ꯋꯥꯏꯌꯥ ꯁ꯭ꯀꯨꯜ ꯈꯨꯔꯥꯏ ꯋꯥꯡꯈꯩ ꯇꯦꯡꯕꯥꯟ ꯃꯄꯨ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯏꯄꯨ ꯃꯥꯏꯆꯧ 8 ꯁꯂꯥꯏ 8 ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟꯗꯒꯤ ꯍꯧꯔꯒ ꯂꯥꯏꯕꯨꯡꯊꯣꯡ ꯃꯥꯄꯜ ꯏꯃꯥ ꯅꯨꯔꯥ 8 ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯅꯣꯡꯃꯥꯏ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯩꯒꯤ ꯍꯧꯔꯛꯐꯝꯕꯨ ꯀꯣꯟꯕꯤꯔꯤꯕ ꯋꯥꯡꯈꯩ ꯅꯤꯡꯊꯧ ꯄꯟꯊꯧ ꯂꯣꯏꯅꯅ ꯁꯅꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯄꯣꯠ ꯇꯝꯃꯤ ꯑꯩꯍꯥꯛꯁꯦ ꯂꯥꯏꯒꯤ ꯊꯧꯖꯥꯜꯁꯤꯅ ꯈꯣꯌꯨꯝ ꯂꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯂꯤꯛꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯑꯩꯅ ꯂꯌꯥꯝꯁꯤꯡꯗꯨꯒꯤ ꯂꯣꯏꯄꯣꯠ ꯇꯝꯃꯤ ꯂꯥꯏ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯇꯝꯃꯤ ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕꯒꯤꯁꯨ ꯇꯝꯖꯩ ꯃꯁꯤꯒꯤ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯕꯒꯤ ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕ ꯈꯣꯌꯨꯝ ꯂꯌꯥꯝꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ ꯍꯥꯏꯗꯅ ꯑꯩꯍꯥꯛꯁꯤꯃ ꯄꯥꯡꯊꯣꯛꯆꯩ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖ ꯑꯔꯣꯏꯕꯁꯤꯗꯅ ꯂꯥꯏ ꯉꯝꯇꯥꯏꯕ ꯍꯥꯏꯗꯅ ꯂꯥꯏ ꯂꯝ ꯉꯝꯇꯥꯏꯕ ꯍꯥꯏꯗꯅ ꯑꯩ ꯄꯥꯡꯊꯣꯛꯆꯩ ꯃꯌꯥꯝꯅ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯕꯅꯤ ꯑꯩꯒꯤꯅ ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ ꯍꯥꯏꯗꯅ ꯁꯤꯃ ꯈꯦꯠꯅꯖꯩ ꯃꯌꯥꯝꯒ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯩꯒꯤ ꯂꯥꯏꯊꯧꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯄꯥꯡꯊꯣꯛꯆꯒꯅꯤ ꯄꯨꯡ 10 ꯂꯌꯥꯝ ꯃꯔꯣꯏ ꯃꯅꯥꯎ ꯇꯥꯕ ꯂꯌꯥꯝꯁꯤꯡꯒꯤ ꯂꯣꯏꯄꯣꯠ ꯇꯝꯖꯒꯅꯤ ꯂꯥꯏꯗ ꯀꯠꯂꯤꯕ ꯂꯥꯏꯒꯤ ꯆꯥꯛꯊꯥꯒꯤ ꯂꯣꯏꯈ꯭ꯔꯕꯗ ꯂꯦꯝꯃꯛꯄꯁꯤꯡ ꯑꯗꯨꯅ 10 ꯃꯊꯦꯜ ꯍꯧꯔꯒ ꯅꯃꯨ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯁꯤꯡꯕꯨ ꯆꯤꯟꯗꯝꯍꯟꯒꯅꯤ ꯃꯤꯑꯣꯏꯕꯅ ꯃꯕꯨꯛ ꯊꯜꯂꯕꯗꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯀꯅꯤ ꯂꯥꯏꯒꯤ ꯂꯣꯏꯄꯣꯠ ꯇꯝꯃꯗꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯀꯅꯤ ꯍꯧꯈꯤꯕ ꯆꯍꯤꯗ 2019 ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯣꯏꯄꯣꯠ ꯇꯝꯕ ꯆꯤꯊꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯁꯦꯝꯕꯗ ꯏꯆꯥꯁꯤꯡ ꯌꯥꯎꯔꯝꯗꯦꯅꯦꯍꯦ ꯂꯩꯕꯥꯛꯁꯤ ꯁꯝꯕꯥꯎ ꯂꯝꯕꯥꯎ ꯀꯟꯗꯧꯔꯤꯗ ꯍꯥꯏꯗꯅ ꯋꯥꯊꯣꯛ ꯑꯃꯗꯤ ꯂꯥꯛꯑꯅꯤꯗ ꯍꯥꯏꯔꯒ ꯂꯝꯇꯥꯗ ꯍꯩꯊꯥ ꯂꯩꯊꯥ ꯋꯥꯠꯄꯗꯨꯅ ꯉꯁꯥꯏ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯍꯥꯏꯗꯅ ꯃꯦꯒꯤ ꯇꯥꯡ 3 ꯊꯣꯛꯂꯛꯏ ꯏꯔꯥꯡꯁꯦ ꯑꯗꯨ ꯀꯨꯝꯁꯤ ꯆꯍꯤꯗ ꯃꯗꯨꯒꯨꯝꯕ ꯀꯌꯥ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕꯁꯨ ꯑꯩꯅ ꯆꯦꯛꯁꯤꯟꯒꯅꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯕꯨꯗꯤ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅꯕꯨꯗꯤ ꯄꯣꯔꯛꯄ ꯂꯥꯜ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯀꯧꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤꯗꯤ 10 ꯁꯤꯒꯗꯕꯗ ꯎꯆꯦꯛꯅ ꯋꯥꯌꯥꯅ ꯊꯩꯈꯤꯕ 100 ꯁꯤꯒꯗꯕꯗ 1-2ꯅ ꯊꯩꯈꯤꯕ ꯇꯤꯟꯗ ꯀꯥꯡꯗ ꯎꯔꯥ ꯎꯁꯤꯟ ꯇꯧꯅꯔꯒ ꯎꯄꯥꯝꯕꯤꯗ ꯎꯔꯥ ꯎꯁꯤꯟ ꯇꯧꯅꯔꯒ ꯍꯤꯡꯕ ꯌꯥꯝꯉꯩꯗꯤ ꯍꯤꯡꯍꯧꯅꯕ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯂꯥꯏꯊꯧꯁꯦ ꯑꯩ ꯄꯥꯡꯊꯣꯛꯆꯕꯅꯤ
aduna taibang mi su mabuk thalanjagani lai su watanaba tamjagani masima leijare thangja lamta thagi thangja ahan mama pangthokani aroibada ma pangthokani sigi matung tarakpada ngasigi palem sakpi panthok sakpa isa ningol piba sing isa imau isu isa punamakta panthona tamjaba mapaudi aikhoi amata khanaroisi aikhoi amata saunaroisi pendabagi pendabang haktani adubo mirol ngangba aikhoi masen lon tinaba aikhoi masen di awaba haibase aduma waduna leibanina laibaki nongdamda lakhraba langinina lan sibo aikhoi na aduma harauna tayamna oklaga matam dugi laina tamba nongdamgi matung ida aikhoi khangba tabani hingsi thokibana thokre loisalakpasu oijasano pungna maksigi lan sigi aroiba ngam tairakpa matamdadi aikhoi punamuna laida niminasi laing thaule merenda sunisi ipa ipu pokpada sunisi tengban mapu da sunisi lam koliba laigi mafam da sunisi